Bangladesh aeroplane kaibada sikhibasingi manungda angang kunga manga yauri. Bangladesh Air Force ki jet ama kaibagi thodokta sikhiba migi masing kunga taret sukhibaga loinana laikhidabasingi manungda angang kunga manga yauri haina Inter Services Public Relation na phongdokre. Bangladesh Air Force ki FBG-1 training aircraft ama ngarang nungthil pung amaga minute taruk tabada Dhaka gi Milestone School and College ke building da kairaga tasinkhibani thodo aduda aso apan nangbadagi miyoi Humfutaraga nipan tungan hospital signal laikanari asok manga gi phibam luna lairi hana report amana phongdokli. Assembly dissolve tawkhrabra yauna wahang mga Congress na governor da hangkre state asigi taragani thoi suba Manipur Legislative Assembly asi lairibra natraga dissolve tawkhrabra haiba wahang yauna tungan ba wahang mga yawba memorandum ama MPCC gi maikaidagi Governor Ajoy Kumar Balada pisinkre ngasi nungtil pung ahumrom tabada party sigi senior spokesperson advocate and Bupendra na luchingba mute marina saba kangbu amana governor da memorandum pisin khibani memorandum pisiluraba tungda paumi singa unabada Bupendra na high state sigi taragani thoi suba legislative assembly asi lairibara natraga dissolve tawkhrabra state asigi governor masamang na assembly session from na bachi sigi January kunga marida samon thakiba laikrabasu none and both haina lauthoktuna session asi ngasi fawba pangthoktuna lakli Indian Constitution ki article 1741 gi matung ina assembly session ani gi marakta tha taruk tagi henba yaroi haiba wafam sing yawba natana article asima ki close to be the assembly assisted governor na dissolve tawba yabagi constitutional power adu piri Manipur ki governor na assembly session chahi asigi February 10 mathoi da famgani haina tawramba adu February 5 da Manipur ki chief minister na resign tawkhibadagi governor na assembly samon thakiba laikrabasu letter adubu masamang na nan and bot haina lauthogtuna session asi ngasi phawa pangthogtuna lakli maram sing asi leibana state asigi taragani thoi suba assembly session asi hinglibara sirabara natragana session asi constitutionally oina dissolve tawre haina loba yarabra haina hangki maru oina ngasi governor da hanglibo hangsing adudi hojik leiriba taragani thoi suba legislative assembly asi February taragani thoi dagi karigumba thaba amata tawdrabanina constitution gi oiba mawng dissolve tawre haina loba yarabra taragani thoi suba Manipur legislative assembly gi hojik leiriba phibam asida governor na sufficient necessary condition adu loinamak leire haina lawrabra madu oirabadi legislative assembly asi dissolve tawnabagi damakta mathau taba thabak adu mapung fana yarabra karigumba anawba lainga ama laklabadi anawba chief minister khalle haina CM na wasak loba tarabadi anawba CM adu floor test tawnaba hotnabada governor article 174 season hairaga matau karam na house samon tawgadoribano karigumba house samon tawba tarabadi hariba article 1741 tha taruk henbe yaroi hairaga henkrabanina 1741 asi balet tawfam thui haina loba yarabra matau karam na governor na anawba CM wasak lawraga floor state tawba tarabadi article 174 sizinaraga karam na samon tawgadabano haiba wahang sing asini hariba wahang sing asigi paukhum governor na ayiba oina pirak kani haibigi thajaba thammi tribal IS officer amana TAN Hills ki head ohenaba governor da taksin kray Travel Affairs and Health Manipur gi khwaidi wangba post hojik principal chief conservator of forest na puriba sigi mahut travel IAS officer ama oina happy naba Federation of All Tribal Youth Club Manipur da governor da cherol ama pidun taksin kray cherol adu da Manipur government ki Travel Affairs and Health TAN Hills asi state asigi travel miyam gi chokha thorang sing hakthengna na yengsiliba amadi thabak sing Lawkhaliba yamna maruoiba department amani department asigi makok oiriba misak adu travel miyambu munna khangba travel gi culture munna khangba mioi ama ohenba haibasi yamna maru oi maram asina department ki head oina hojik thabak puriba chief conservator of forest su oiriba mioi asigi mahu travel IAS officer ama bu head ohenbiu haina governor gi pukning chingsinki hojik oiriba head asi PCCF oibada nathana Additional Chief Secretary su oiduna atai department kaya su yengsiliba mioi amani maram asina hariba mioi asina travel miyam gi oiba thabak singna pukning changba haibasi oithokte masina maram oiraga travel miyam gi chawkhat thawrang kaya paikhatpada khudong chadaba kaya mayok nagani hairi President ki reference amaga mari lenina Supreme Court na center amasung state lengakta notice thakre Constitution ki article 143 gi makhada President Draupadi Murmu na Supreme Court thamlakpa reference amaga mari leinana apex court asina ngasi center amasung state government singna notice issue tawkre state assembly na pass tawraba bill ama akaknaba matam amagi manungda governor amadi president na thabak lawkhatnaba wafam amagi matangda court asina pikhiba while amagi matangda president na thamlakpa reference aduga mari leinana Supreme Court na notice adu issue tawkhibani Constitution ki article 143 na apex court asiga
consult taunaba president power piri. Supreme Court ki Chief Justice B.R. Vice Justice Singh Suryakanta Bikramnath P.H. Narasimha amasung A.H. Chandra Kumar gi Division Bench amana mentor asi ngasi lokhatpaga loinana mathangi hearing August May adwaida pangthoknaba tentative oina matam pikre Kerala amasung Tamil Nadu gi maikaida lepkhiba council singi maikaida gi reference adugi matangda wahang sing hangnaba wafam pukhalakpada Chief Justice of India na mathangi hearing da argument tawnaba khangankhi. Constitution gi Article 1431 gi makhada semba reference aduna President Draupadi Murmu na Supreme Court na chahi segi April 9 na pikhiba while amagi matangda wahang taraga mari hanglakhibani. President ki maikaidagi State Assembly na pass tawba bill amaga mari lainana Governor amasung President na Constitution na piba sakti gi wangmada action lawba haibasi achumba khongthangla amadi Constitution gi makhada asigumba provision amata yaudana makhoigi mathakta matam tharakpa haibasi yabra haibasi ni. Constitution ki Article 1433 na court ki opinion gidamak President na reference PBI amadi reference asi just mga nasaba bench amana khanagadabani. State Assembly na pass tawraba matung pending the lairiba bill sing akaknaba matam amagi manungda thabak tawnaba Supreme Court na chahi sige April 9 da while pikibani. Ihanhanba ama oina President na bill singi matangda warif amalawnaba amadi asigumba reference ama laklaba matung thahumgi manungda Governor na President da refer tawnaba while pikibani. Article 201 gi makhada warif lawnaba President da akaknaba matam ama PBI adubu Supreme Court na pikiba while gi matung ina hariba matam asi handoklabadi state ki mari leinaba singda masigi chapchaba maram khangangadabani haibasu palli. Tamil Nadu Assembly na amuk hanna khanaraba bill tarabu makhata na khanadanaba kumja 2023 gi November da state asigi Governor R.N. Ravi na lawkiba warif ama apex court asigi Justice J.B. Paridiwal na luchingba just anigi bench na April 9 da yadabaga loinana Governor ga warif adu illegal oibada natana aranbani hainasu while aduda palli. Constitution के Article 201 की मखादा President na constitutional discretion tawba haibasi achuma khongthangla haina President Draupadi Murmu na apex court asida hanglakhibani. Constitution na President piriba sakti amadi timeline gi wangmada makhoigi mathakta sakti sijinanaba judicial order ama thoklaga Article 201 gi makhada President na sakti sijinaba yabra haina su President gi reference aduda palli. Article 201 na bill ama yaba piba amasung pidabagi matangda President sakti pibani adubu akaknaba matam amagi manungda hariba thaba asi President na tawgadabani haiba wafamdi Constitution na pende President Draupadi Murmu na Constitution gi Article 200 gi matangda palladuna article asina bill amabu President na ayaba pinaba natraga yadaba natraga reserve tawnabagi matangda refer tawnabagi Governor da sakti piri adubu akaknaba matam amagi manungda President refer tawgadabani amadi thabak lakhotgadabani haibagi wafamdi leite haina su apex court asida thamlakhibani. Harawada tawhai yinghaidaba jagoi isai sing sahandanaba warif lawkre umanglai harawbagi thauram manung chana laigi thaugal katpa oina unariba jagoi isai amadi fijet leitengda honglakliba machat haibasida haukiba July 20 da nongmagi oiba khanna nainaba mifam ama Government Dance College amadi Music College anigi campus ta pangthokre haina Kanglei Indigenous Martial Art and Culture Society ki marks na thadorakpa cherol amana hairi cherol asina hai khanna nainaba aduda Uttra Sanglen Sana Konungi Maichau Atomba Dr. T.H. Radha Mohan Pandit Loisangi Pandit N.G. Khomba Lining Thausanamahi Temple Board ki umanglai sangakpa Konsam Tomchau Yauna Loisang ahongi maru oiba kayasu sarugyaki khana nainaba mifam aduda moderator oina retired Pradhan Guru J.N. Manipur Dance Academy Guru Ngathem Ranjit na sarugyaki mifam aduna tungan ba warif nipan lawki warif sing adudi khunailon asigi machatta kaitharakpa yaba mawongda tawhai yinghaidaba jagoi isai saba yahandaba hojiki matamga iroinana lakliba anaw jagoi makhal laibungda saba yahandaba laiminariba yellow furuf mau kabui tangkhol maring na chingba kayagi leijariba jagoi isai amadi fijet leitengi machat ki wangmada lana saba yahandaba fijet potloi costume sasil saliba singna mehrol-dagi leireklaba chatnabigi wangmada aningba mawongda fijet semdok sadokpa yahandaba khulleikai singna jagoi takpi tambigadoriba Oza sing adu makhong sengba oigadabani lai harawbagi laibung singda katkadaba jagoi sing asi katpa loidriba fawat leiriba loisang ahumgi oiba amaibi amadi pena khongba sing lengdana leiduna jagoi kathanba amasung anam athauna chingba kokhanduna thaugal tohanba khullaikai gi committee singa faminaduna jagoi sei machatta kaitharakadaba kaya si thoktanaba punna faminabagi thabak paikhatpa amadi
Mathakta lauriba warepsing asigi wangmada kanglon kaina chatlamba thoklabadi jagoigi oja amadi fijet leiting saliba mioisingda akanba mieng changani haina warep lai paiba chin kuki mi jo masal kapnabada manga sirei khulai paiba chin kuki mi jo masal kapnabada manga sirei I masel hatnabagi thabak to kadabani haina chin kuki mi jo army CKMA na thadorok cherol amana haidi pawsi na hai ngarang ahing nungai matung pung anirom tabada Tamenglong district ki manung chana leiba Dai Bejang Khulda Chin Kuki Mijo Militant Group Amagi Kader Singi Marakta Hattoknava Commander Ama Yauna Militant Manga Sirei Thodo Asi Chin Kuki Mijo Army CKMA gi Kader Singi Marakta Hattokna Kibani Hairi Laikhidraba Militant Manga Adudi Militant Group Asigi Commander Saibol Kader Alex Hongba Rambo amasung Ringoni Laikhidraba Kader Sing Adu Chahi Taraga Manga Dagi Taraga Taret Fawgi Manung Laibani Hairi Pausina makha tarduna laikhidraba militant manga asi yauna Daibe Jang village ta kedar mapal leibani leiminariba makhoi mapan gi manungda kedar marina duty tawduna leihoraga commander saibol yauna atopa manga na ke manungda tumduna leibani makhoi manga tumlingai da lup asigi militant marina nongmaina kaptuna hatkhibani loina na militant mari aduna khulai puraga chen khibani hairi hojik fawbagi oina kari maramdagi hariba thawdu asi thokibano haiba chapchaba report fangdri adubu makhoi masel gi marakta ningai sangdanabadagi thawdu asi thorakpo oiramba yai haina thajanari Amaram the Chin Kuki Mijo Army CKMA na thadorok cherol aman hai handak ikui dringai da I masel hana bigi thawdok thok tuna nungai taba leiringai cherakta ngasi I masel kapna duna mioi manga hatkiba thawong laibak thibani asiguma thawong asi makha tana tawbiganu hairakli ningsingba yabadi chaliba sahi asigi June 30 da Churchandpur da Kuki National Army gi Deputy Commander in Chief Thapi Haukif amadi mahaki bodyguard yauna mioi mari United Kuki National Army UKNA na ambush tawduna hatkibagi thawdok laikhrabani